ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯍꯧꯒꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯅꯧꯅ ꯍꯥꯡꯕꯗ ꯉꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯃꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯣꯄꯤ ꯇꯧꯔꯒ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄ ꯑꯃ ꯑꯩꯅ ꯊꯦꯡꯅꯖꯩ꯫ ꯌꯥꯔꯒꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤꯕꯗꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯁ꯭ꯇ꯭ꯔꯥꯏꯛ 3ꯂꯛ ꯄꯤꯕꯗꯒꯤ ꯃꯨꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯅꯤꯔꯛ ꯊꯣꯛꯍꯟꯖꯅꯤꯡꯗꯦ꯫ ꯌꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯃꯗ ꯊꯥꯒꯠꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯀꯣꯄꯤ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯌꯥꯝꯅ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯣꯝꯕꯤꯔꯒ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄꯤꯌꯨ꯫ ꯃꯗꯨꯅ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯆꯦꯅꯦꯜ ꯑꯗꯨ ꯑꯣꯏꯒꯅꯤ ꯈꯟꯖꯩ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ, ꯀꯣꯄꯤ ꯇꯧꯔꯒ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤ ꯈꯔꯗꯨ ꯃꯇꯥꯡ ꯑꯗꯥꯏꯗ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 9-10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯨꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯝꯖꯥꯎ ꯃꯆꯤꯟ ꯐꯥꯎ ꯃꯥꯒꯤ ꯀꯥꯏꯅꯦꯇꯤꯛ ꯍꯣꯟꯗꯥ ꯑꯗꯨꯗ ꯑꯩꯕꯨ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯨꯗꯒꯤ ꯈꯔ ꯆꯪꯉꯒꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃꯒ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯃꯒ ꯂꯩ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩꯒꯤ ꯌꯨꯝꯁꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯪꯈꯠꯂꯒ ꯃꯇꯦꯛ ꯑꯃꯗꯤ ꯈꯣꯡꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯗꯣꯝꯗ ꯉꯥꯅꯨꯒꯨꯝꯕꯅ ꯆꯣꯡꯊꯔꯒ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯁꯤꯗ ꯏꯔꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕꯁꯤꯕꯨ? ꯄꯨꯡꯁꯨ 10:30ꯃꯨꯛ ꯇꯥꯔꯦ꯫ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯣꯏꯕꯁꯤꯗ ꯁꯥꯃꯟꯗꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯤꯖꯥꯔ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨ ꯇꯝꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯀꯣꯟꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕꯒꯨꯝ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯉꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯩ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥ ꯕꯕꯥ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯉꯁꯥꯏ ꯑꯩꯅ ꯌꯨꯝ ꯆꯪꯉꯛꯄꯗ ꯄꯨꯈ꯭ꯔꯤ ꯆꯧ ꯃꯌꯥꯏꯗ ꯃꯤ ꯏꯔꯣꯏꯕꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯌꯦꯡꯉꯨꯔꯒꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯩꯁꯤꯕꯨ ꯂꯥꯏ ꯑꯣꯛꯅꯔꯕꯖꯥꯔ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯗꯗꯥ, ꯅꯪ ꯉꯁꯤꯗꯤ ꯌꯨꯒꯤ ꯃꯍꯨꯠ ꯒꯟꯖꯥ ꯑꯣꯏꯅ ꯉꯥꯎꯔꯕ ꯈꯪꯗ꯭ꯔꯦ꯫ ꯅꯁꯥꯗ ꯂꯥꯏ ꯑꯣꯛꯅꯔꯒꯗꯤ ꯅꯪ ꯉꯁꯥꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯤꯡꯉꯅꯤ꯫ ꯆꯥꯛ ꯆꯥꯊꯣꯛ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏꯗ, ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯂꯥꯏ ꯑꯣꯛꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯐꯤꯕꯝ ꯇꯥꯔꯔꯣꯏ, ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯁꯤ ꯂꯥꯜꯂꯒ ꯂꯥꯛꯄꯗ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯨꯝꯅ ꯃꯤꯑꯣꯏ ꯑꯃꯅꯤꯁꯨ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯊꯥꯏꯅ ꯅꯈꯣꯏ ꯄꯤꯛꯂꯤꯉꯩꯗꯁꯨ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯇꯥꯔꯒ ꯁꯤꯈ꯭ꯔꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯕ ꯂꯩ, ꯅꯣꯡꯄꯣꯛ ꯆꯤꯡꯈꯩꯔꯣꯝꯗ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯨꯝꯃꯅꯨ, ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯃꯆꯨꯁꯨ ꯑꯣꯜꯂꯛꯀꯅꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯃꯤ ꯂꯧꯕ ꯀꯨꯝ ꯑꯗꯨ ꯍꯟꯗꯛ ꯆꯍꯤꯁꯦ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤꯕꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯈꯤ꯫ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯈꯤ, ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ꯫ ꯅꯨꯃꯤꯠ 5ꯅꯤ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯊꯔꯛꯄꯗꯒꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏꯁꯨ ꯍꯦꯟꯀꯠꯂꯛꯇꯨꯅ ꯄꯥꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯀꯟꯅ ꯇꯥꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯔꯒ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯅꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯒ ꯑꯩꯅ ꯍꯪꯉꯨꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ꯫ ꯃꯃꯥꯡ ꯂꯩꯔꯛꯇ ꯂꯩꯕ ꯑꯕꯣꯊꯦꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯔꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯕꯣꯊꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯆꯥ 2 ꯍꯨꯟꯇꯣꯛꯑꯝꯃꯒ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯕꯣꯊꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ 1-2 ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯣꯝꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯗꯤ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯄꯗ
tungdagi karino khangdaba posak amana fizigumba hekta yaraga chingi hainaraki maduna lekai gi nupi angang singdi numidang da pukri adom da lalaga chatpa kinaram tawbada bu wafam adu khara amadi thajarami khara amadi thajaramde asumna nong made so khoi yumthangnaba iyamba magida chak ngai boina isanupi puraga sum koiba chalami matam madu da iyamba aduna engonda sumna hairaki lem noi natai madu thabak amagi masigi mayumda chatkibani ado hojik chorokta leire ai hape thoru hai kiramane handak marak lekai sida paucha jatta basida nanga thosila o hairaki maduda inamu daras pungchu pungtheng theng boidri nipan makhai kara hen bada ngairi nang adum chalur isanu pisu yauri nungai la roi hairam adu bunga hek leiraga de su nungai raktabadage isanu pi bu yumda thanamaga iyamba duga chatminaram asumne iyamba duga aiga wari sa saduna sum lakpada pukri mapana tu yoksalami maduda ina sumna hairam daras pungchu pungtheng theng badi oidri hadak marak se lampak se mi itak tai tasing na bu mayam na hainari se chumba jara hairam maduda iyamba dunamu khangde lem nahan ine thoibina kaithendagi kumakpada magi matungda karino khangdaba mana sum tanarakpagi mawongda choso chingaga inari kaina so hai masi akoi mayamna bhabna oiramba su yaida pukri si angang duna sidringai dadi akoi bu kinarambrane kanadi masi wasi toksi hairaki masigi matung iyamba dugi nupi dusu sorokta ngairaga leiram asumna akoi ahum wari sa saduna halaki matam matuda itema punimana asumna hairaki kaino aigi pise sum maningda mi mana chingakpagi mawong ama tawi aigi kisale lem nanga nayambaga aigi tungdo ina chalu natai madi pukri mapan yokselakpache mihun sudre hairaki matam matuda angakpa kiba mataw amada akoigi tungda nung macha macha gumbana sum thomaki maduda ichu daras karino tungda nuku kumba ma sum thomi isibu law khara thuna mafuma che lanthourasi haiduna numittumadi kina akoi yumda yauraki aduga akoi machena sumna chu hainarami ngasagi matawdo mamangda amupok thengnadri mayamna hainari basi masigi oire haiduna wari sanarami masigi matung nongmagi akiba paw kayama lakaigi miyoi singna hainaraki matam maduda akoigi imungde soki matik kirami maramdi lakaigi pukri chawadu akoi yumgadi yamna naknare akoi sumangdagi pukri adu adum ure maduna aigi nupi dasu isa ani bu thunga lana chalhandanaba aina sinarami adubu nongma hing numidang amada pukri mapana dumdagi angang macha amana kapakpagi makhol ama aina taram aisu phamungdagi puklaungna hagwatuna yumgi mida makhoi su makhol adu tabra hangam maduda babana ingonda sumna hairaki ibungo masidi kamdawni abothe dubo machagi thawai me ningthijana kokot pidrabajar laikhidabaki mathau mangam su loiramani ludori da tawrise hairaki aisu babada baba hayengde lekai gi club ka wari khara tawdaba yararo akoi de sumaina sum tawraga leiragadi ahing tumbaga amata yararo hairamduna phamungda changaki adubu makhol adudi nongalamdai pung ahum phok taram nongalamdai sum makhol adu lepkhre toilet room da changuraga ngak tum tharage haiduna toilet room da nongalamdai mamli tawba du da changam aduga imungda changamdai pukri adum da haipet leithokduna yengam matam madu dai gi wakhanara natraga taksengna makki leikidraba angang adugi thawainara kaino pukri mapana duda mapi thongdaba angang nupa macha ama thonga mapa da leptuna leiba ma aina uram madudagi aisu masidi tasengna thoedana khanduna yum manungda yamna thuna changam aduga baba asida lepaga lehore tanputale yum machi thadoga chaninge hairam baba su aigi wafam aduda akoi yumgi thongnaw adu hangtoktuna yengam maduda babadi phana kuirapho thongnaw adu hangtoktuna yengaga le maduda imana yare angang hawgala ani thongnaw do lonsalo tumnaba tawrasi hairaki baba su thongnaw adu lonsalamaga sumna hairaki masi mi nati angang adugi thawai mana sina leiramba mafam aduda tumina mukum thakre nungaiteda mamana su ngantana huntok piramni magi maning thungdaba awatpa kari lehoraba jano hairaki nongalagadi akoina lekaigi miyoi singda narangi thudoktogi matangda paw tama maduda miyoi kharadi numidangda angang aduna kappadu taba yaungnaram masigi matung nongnani muk leiragadi akoi lekaigi angang pakhang macha khara numidang waram maduda lampakta thoktuna bon sanaram matam maduda su makhoi mayamna bon sanaribadu mamli tawba marak aduda pukri mapana domda laikhidraba angang aduga masak chap manaba ma leptuna yengaga leirami haiduna angang sing aduna paw tamaki
ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯣꯝꯗ ꯁꯥꯌꯦꯡ ꯑꯣꯏꯅ ꯇꯁꯦꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯛꯅꯕ ꯊꯦꯡꯅꯕ ꯇꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯋꯥ ꯇꯥꯟꯅꯔꯒ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤꯗ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯃꯤ ꯈꯔꯁꯨ ꯂꯩ꯫ ꯃꯈꯣꯏꯅ ꯁꯥꯌꯦꯡ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯊꯣꯔꯛꯏꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯟꯕ ꯉꯥꯏꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯀꯤꯖꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯅꯗꯤ ꯅꯈꯣꯏꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯊꯋꯥꯏ ꯂꯧꯒꯦꯗꯤ ꯈꯟꯗꯦ꯫ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯃꯤ ꯈꯔꯁꯤꯗꯤ ꯅꯈꯣꯏꯕꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯧꯊꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯁꯥꯔꯤꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯁꯛꯂꯦꯟ ꯑꯁꯤ ꯑꯋꯥꯡ ꯑꯣꯜꯂꯤꯁꯤ ꯑꯣꯟꯒꯅꯤ, ꯅꯣꯡꯄꯣꯛ ꯆꯤꯡꯈꯩꯔꯣꯝꯗ ꯑꯣꯜꯂꯒ ꯁꯥꯒꯗꯕꯅꯤ꯫ ꯃꯁꯤꯁꯨ ꯃꯥꯏꯀꯩ ꯑꯣꯟꯅꯔꯦ, ꯄꯨꯈ꯭ꯔꯤ ꯑꯃꯗ ꯃꯤ ꯂꯧꯕ ꯍꯧꯈ꯭ꯔꯒꯗꯤ ꯃꯊꯪ ꯂꯝꯗꯝꯅꯕꯅꯤ꯫ ꯐꯔꯦ ꯑꯗꯣ, ꯀꯨꯝꯒꯤ ꯅꯣꯡ ꯑꯃꯨꯛꯇ ꯉꯥꯏꯈꯤꯁꯤ꯫ ꯄꯨꯈ꯭ꯔꯤꯁꯤ ꯏꯁꯤꯡ ꯈꯔ ꯌꯥꯎꯍꯜꯂꯒ ꯂꯥꯏ ꯈꯨꯔꯝꯁꯤ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯁꯤꯡ ꯈꯔ ꯌꯥꯎꯔꯛꯄꯒ ꯃꯥꯏꯕ ꯑꯃꯒ ꯃꯥꯏꯕꯤ ꯑꯃꯒꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ, ꯆꯤꯆꯦ ꯎꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯁꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝ ꯊꯣꯛꯈꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯛꯂꯦꯟ ꯑꯗꯨꯁꯨ ꯅꯧꯅ ꯁꯥꯗꯨꯅ ꯁꯦꯝꯇꯣꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯆꯍꯤ 3 ꯂꯩꯔꯒ ꯃꯤ ꯑꯃꯨꯛ ꯅꯧꯅ ꯂꯧꯕ ꯌꯥꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯗ ꯊꯧꯅꯤꯖꯥꯎ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫